하늘이구나 그래 양보라 나더라 가만 좀 놓. 너 어두니나. 마주 벌레 장목상. 싱토 북항만. 하우라 뭐가. 좀 봐오라. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯇꯧꯕ ꯆꯠꯂꯤꯁꯤ ꯑꯩꯅ ꯍꯛꯆꯥꯡꯒꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯩ. 시부가 마냥 좀 봐봐 오야는데 아이가 마냥 봐봐서 오야니고. 파가다 보이네요. 봐오라요. Irme channel na myam ikono khurumjari waba singda leiba mingona panjab da pabung morphun na haja batare mahak na layeng bada phagi ba itai makhakni mangondagi kamai narkhibno kamaina phagi bano haibagi matang da itai mada kai makhra dum hangjage itai mo khurumjari ming leifam je amtang haibiyo ba hana ai machi da kine hoi aduga mingne amoi kaubani naramaga harakhi habi matang sida kai makhra khangjage na hangbada itai mana ya bibiri am nungai jai naramisi kari kari no kamaina phagimna haibagi chawrakpa wari mate amtang libiyo betai aji hana shi da kan narakpani ba hoi aduga asi narakpani ko hoi gai sisaru sa saiji ngak kuma naramni hoi sahi ama surubani ba hoi tumma huyada dum khangman do na si karamai fan wakan su pi akhir ko hoi hingdara khandara pangkan khandara doctor ga ti yeng ura bra du gi matangda takda heng hi da kap su fataba o yeng bi ab yeng ure ba adu hidak yam cha bin ba khatti ba du wa bajang gi mai na adu hidak thomi hai ba ko adu ma khangjung mamang na ai khangre de ma si saru kai bida o I asi du man lo thog ma dum chathi yang thi bini ba adu aina hai wa bajang gi nang mai ba do adu ai si thom si ne pha ga do malina adum hai ai sam ti yeng again hai re wa bajang mai ba sa thom bi re ka thom nong ma jing de thom bi re ka yang la I ba loi ngok chang ju si de yang kre ba ko ha ko loi na lum ba pha tin na ko ma to I ba thom yang pa na yang bi o adum sin na yang na kre ba asi ba na thang kat pa chu ya de si pha ji le le ba asi de thom gi ba sa nong sit su lak pa san da bu song I ba yang pai mai Baba jeng mai hidak si ai am pai ai ngonda di kana ba phongra ai ngonda numi kya ni gadi thomaga adu numi kya ni matung da phagi numi ahum adum yang rakre mana ahum su da lo tho ai ni ba adu adum yang rakre yang rakku matung ai thabak adum su gre hana ngamam da ba suba ngamam da ba lone ngam gre arum su pa pa ya de si mari jang asum ting tok da tat ke dong na ba ni ba adu ma si da tho mai wa ni si da thom bi ko adum lak thi jan da ai je khwang yam na re dai khu u na chat ba ngam da ba makhai na ye itai gi hidak si thom ba gam da nungai ra adai di yang na nungai na leiram me du aina khara thabak tawbi ni leite hai gadra aina lam jen bani hai gadra suru ba dai gi amuka haura adu ai amuka su thom dawri ne phadi phai nungai marak than ai khoi gi thom matung da khoi gi narak pase si se khoi na kari niom nga udab dagi narai nom tang haibiu ba hoi itai na kaino thabak arum ayang arum ba su ginu akan ba su ginu haibdo ai matam gra thabak thu ginu haibdo thom ga phare na sujilu bai ne ba sujilu bagi adu dagi yang am po se amuk narak pai wa ne bu ko khu ju yaure khwang ju yaure bu thom gri si ko niom nu nga udab gi amuk na ba horok pai wa ni adu thomagade amuk pharani haibasi chapjana thajabibra thajaibi itaina numi humni tangdi numi marini mangani tangdi nang akan ba thabak su gnu haibdo aina ngak hodre ba su gare ba adugi hoi kitang nungai rak taba hai tare doctor na haibe indaba maibana haibe inludabagi amuk narak pai wane phadi pharam ne ba anaba se amukasu hana pharami du maina handakti niom chumna thom matungda
ꯀꯩꯝꯇ ꯊꯕꯛ ꯁꯨꯔꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅꯅꯦꯕ ꯊꯣꯝꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯣꯝꯕ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯑꯗꯨꯝ ꯁꯨꯕ ꯉꯝꯃꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯊꯣꯝꯃꯒ ꯑꯃꯨꯛ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯤꯗꯅ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯗꯕ ꯍꯥꯏꯕꯗꯣ ꯏꯟꯗꯣꯝꯆꯥꯗꯁꯨ ꯑꯣꯏꯕꯤꯌꯨ ꯑꯧ ꯑꯩ ꯑꯣꯏꯖꯒꯦ ꯑꯩ ꯈꯝꯕꯤꯅꯁꯨ ꯀꯧꯏ ꯍꯣꯏ ꯃꯤꯡꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯟ ꯂꯩꯃꯣꯏ ꯈꯥꯃꯟꯁꯨ ꯀꯧꯅꯩ ꯑꯣ ꯑꯗꯨꯗꯤ ꯂꯩꯃꯣꯏ ꯈꯥꯃꯁꯨ ꯈꯪꯅꯩꯌꯦ ꯑꯣ ꯑꯁ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯔꯝꯕꯒ ꯑꯃꯨꯛ ꯐꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯕ ꯌꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩ ꯈ꯭ꯋꯥꯡꯁꯤ ꯌꯥꯝ ꯅꯥꯔꯝꯕꯅꯦꯕꯀꯣ ꯊꯕꯛ ꯍꯣꯏ ꯁꯨꯕꯁꯨ ꯉꯝꯇ ꯇꯨꯝꯕꯁꯨ ꯉꯝꯇ ꯂꯩꯔꯝꯃꯦ ꯃꯥꯏꯕ ꯍꯤꯗꯥꯛꯁꯤ ꯃꯥꯏ ꯑꯊꯣꯝꯕꯁꯤ ꯍꯤꯗꯥꯛ ꯊꯣꯝꯕꯁꯤ ꯐꯩꯌꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯤ ꯊꯣꯝꯅ ꯌꯦꯡꯒꯦꯅ ꯍꯥꯏ ꯊꯣꯝꯃꯦ ꯍꯣꯏ ꯊꯣꯝꯕꯗꯩꯗꯤ ꯑꯩꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯊꯝꯃꯤ ꯑꯗ ꯑꯩꯁꯤ ꯊꯕꯛ ꯁꯨꯕ ꯃꯤꯅꯤꯅ ꯀꯨꯏꯅ ꯊꯝꯕ ꯍꯩꯅꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯐꯥꯔꯦ ꯑꯣ ꯍꯨꯝꯅꯤ ꯁꯨ ꯍꯥꯏꯕꯗꯤ ꯁꯨꯈꯤꯗ꯭ꯔꯦ ꯈ꯭ꯋꯥꯡꯗ ꯑꯗꯨꯝ ꯌꯥꯡꯈ꯭ꯔꯦ ꯈ꯭ꯋꯥꯡꯗ ꯅꯤꯅꯤꯗ ꯊꯣꯝꯕꯅꯤꯅ ꯐꯈ꯭ꯔꯦꯕ ꯇꯨꯝꯕ ꯉꯝꯂꯝꯗꯕꯗꯣ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯍꯤꯗꯥꯛꯁꯤ ꯊꯣꯝꯕꯗ ꯂꯥꯌꯦꯡꯈꯤꯕꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯂꯥꯌꯦꯡꯕꯁꯦ ꯑꯩꯗꯤ ꯑꯇꯩꯗꯗꯤ ꯌꯦꯡꯈꯤꯗꯦ ꯑꯗꯨꯝ ꯆꯠꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯃꯟꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯃꯨꯛꯇꯪ ꯊꯣꯝꯅ ꯌꯦꯡꯒꯦꯅ ꯊꯣꯝꯕꯅꯦꯕꯀꯣ ꯃꯥꯏꯕꯁꯤꯗ ꯂꯥꯌꯦꯡꯈꯤꯕꯁꯦ ꯃꯥ ꯃꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯨꯔꯦ ꯐꯈꯤꯕꯁꯤ ꯊꯥ ꯂꯥꯜꯂꯛꯑꯕ ꯅꯠꯇ꯭ꯔꯒ ꯊꯥ ꯀꯃꯥꯏꯅ ꯇꯧ ꯂꯥꯜꯂꯦ ꯀꯨꯏꯔꯦ ꯑꯩꯅ ꯊꯣꯝꯂꯝꯕꯗꯣ ꯑꯗꯣ ꯍꯥꯟꯅ ꯅꯥꯔꯝꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯈꯤꯗ꯭ꯔꯦꯕ ꯍꯧꯈꯤꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯁꯨ ꯇꯨꯝꯕꯁꯨ ꯀꯩꯁꯨ ꯇꯧꯗ꯭ರೆ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯕꯗ ꯏꯟꯗꯣꯝꯆꯥꯒꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯁꯤꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯃꯤ ꯂꯩꯔꯒꯗꯤ ꯌꯦꯡꯍꯟꯅꯤꯡꯕ꯭ꯔꯥ ꯌꯦꯡꯍꯟꯅꯤꯡꯗꯕ꯭ꯔꯥ ꯑꯗꯒꯤ ꯌꯦꯡꯍꯟꯅꯤꯡꯉꯦ ꯃꯥ ꯌꯥꯝ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯃꯤꯁꯦ ꯈ꯭ꯋꯥꯡ ꯅꯥꯅꯤꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏ ꯑꯁꯤꯕ ꯀꯔꯤ ꯂꯩꯕꯒꯤꯔ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯊꯣꯝꯕꯗ ꯌam ꯐꯩꯌꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯨꯠ ꯃꯁꯥꯁꯤ ꯂꯦꯡꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯄꯦꯔꯥꯂꯥꯏꯁꯤꯁꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯂꯥꯛꯄꯤꯔꯣ ꯄꯥꯕꯨꯡ ꯎꯗ꯭ꯔꯦ ꯀꯦꯃꯦꯔꯥꯗ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯅꯣꯡ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯝꯗꯕꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇꯪ ꯀꯔꯤ ꯌꯥꯔꯝꯗꯦ ꯀꯔꯤ ꯌꯥꯔꯦ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯝꯗꯦ ꯑꯗꯨ ꯍꯤꯗꯥꯛꯇꯣ ꯊꯣꯝꯂꯨꯕꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯌꯥꯔꯦ ꯌꯥꯝ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯝꯈꯤꯕ ꯊꯥ ꯑꯃ ꯊꯣꯝꯕꯕꯨꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯆꯪꯅ ꯍꯤꯗꯥꯛꯁꯦ ꯅꯞꯄ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯕꯁꯦ ꯂꯣꯏ ꯐꯪꯁꯟꯁꯦ ꯌꯥꯔꯦꯕ ꯑꯗꯨꯅꯦ ꯄꯥꯕꯨꯡ ꯑꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯒꯤꯁꯦ ꯄꯥꯕꯨꯡꯅ ꯄꯥꯕꯨꯡꯒꯤ ꯍꯥꯏꯅꯤꯡꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯒꯦꯕ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯂꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯗ ꯍꯦꯟꯅ ꯐꯥꯁꯦ ꯍꯥꯏꯔꯒ ꯈꯜꯂꯒ ꯑꯝꯇꯗꯤ ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯗꯤ ꯑꯣ ꯍꯦꯟꯅ ꯐꯅꯕ ꯑꯃꯨꯛꯀ ꯊꯣꯝꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯄꯥꯕꯨꯡꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯃꯈꯜ ꯑꯃꯅꯦ ꯄꯥꯕꯨꯡꯁꯤꯁꯨ ꯃꯥꯏꯕ ꯑꯍꯨꯝꯂꯛ ꯊꯣꯝꯒꯗꯕꯅꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯣꯏꯅ ꯍꯥꯏꯌꯦꯕ ꯑꯍꯨꯝꯂꯛꯀ ꯊꯣꯝꯕꯗꯤ ꯊꯤꯟꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯗ ꯆꯛ ꯂꯥꯎꯅ ꯃꯨꯁꯂꯤ ꯁꯥꯔꯛꯀꯅꯤꯀꯣ ꯑꯃꯨꯛ ꯐꯩꯌꯦ ꯃꯥꯏꯕꯁꯤ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯃꯥꯁꯨ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯃꯥꯅ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯃꯥꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏꯗꯗꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯌꯦꯡꯕꯗ ꯐꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯤꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯌꯥꯝ ꯁꯤꯟ ꯊꯨꯡꯅ ꯃꯍꯥꯛ ꯑꯝꯇ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯕꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯟꯗꯣꯝꯆꯥꯁꯨ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯅꯥꯕ ꯍꯧꯔꯛꯇ꯭ꯔꯤꯁꯤꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯕꯤꯔꯛꯇꯕ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯏꯀꯩꯗꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯋꯥꯕꯁꯤꯡꯒꯤ ꯃꯥꯏꯕꯁꯤꯗ ꯀꯔꯤꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯃꯥꯕꯨ ꯑꯩ ꯏꯃꯥ ꯏꯄꯥꯒꯨꯝꯅꯀꯣ ꯍꯣꯏ ꯄꯨꯛꯅꯤꯡ ꯆꯪꯉꯤꯕ ꯇꯩꯃꯒ ꯅꯥꯕ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯗꯤ ꯋꯥꯕꯁꯤꯡꯒꯤ ꯃꯥꯏꯕꯁꯤꯗ ꯆꯠꯂꯒ ꯌꯦꯡꯍꯟꯅꯤꯡꯕ꯭ꯔꯥ ꯌꯦꯡꯍꯟꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯁꯤꯗꯤ ꯗꯥꯛꯇꯔ ꯍꯤꯗꯥꯛ ꯀꯥꯞꯕꯁꯨ ꯐꯠꯇꯕꯅꯦꯕ ꯑꯁꯤ ꯂꯥꯏꯅꯥꯁꯦ ꯋꯥꯕꯁꯤꯡ ꯃꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦꯀꯣ ꯑꯗꯨꯝ ꯑꯩꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯊꯣꯡꯐꯝꯗ ꯑꯗꯨꯝ ꯊꯣꯡꯕ ꯐꯔꯛꯀꯅꯤ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯉꯝꯗꯦ ꯑꯩ ꯌꯥꯝ ꯅꯥꯈꯤꯕꯅꯤꯅ ꯁꯥꯊꯤꯅ ꯅꯥꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯍꯧꯔꯛꯇ꯭ꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯁꯨ ꯑꯅꯥꯕꯁꯤ ꯀꯠꯇ ꯍꯧꯔꯛꯇꯗꯅ ꯄꯨꯔꯥ ꯐꯕ ꯑꯣꯏꯕꯤꯔꯣ ꯏꯇꯩꯃꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯊꯣꯝꯖꯤꯜꯂꯨꯕ ꯌꯩꯁꯜꯂꯨꯕ ꯄꯦꯛꯑꯕ ꯃꯇꯨꯡꯗ ꯆꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯅꯥꯔꯛꯄꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯌꯥꯝꯕ ꯃꯔꯤ ꯂꯩꯅꯕꯁꯤ ꯂꯣꯏꯅ ꯐꯈꯤꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯝꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯅꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯕꯁꯤꯡꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯔꯐꯨꯟꯁꯤꯗ
ꯌꯦꯡꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯨꯁꯨ ꯁꯣꯏꯗꯅ ꯐꯕ ꯑꯣꯏꯕꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯅ꯭ꯌꯨ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯩꯁꯨ ꯍꯥꯏꯖꯔꯤ